Assalamualaikum warahmatullahi wabarakatuh. Nusiraba isinanausing ngasigi video asidi Hazrat Jahir radiyallahu ta'ala anhu gi yamna nusiba wariya magi matangdani. Huzur sallallahu alaihi wasallam gi manakta gawdagi Zahir kauwa nupa ama marak talaklammi. Mahakuchu yamna muba adugisu matakta gawda layba misag amani. Mal sang amadi lupa paisagi hiramdasu yamna thak hantaba miyoyni miyamgi mityeng da Zahir asi yamna thak hantaba amasung karisu leitaba misag ama oirammi adubu Allah gi Rasul sallallahu alaihi wasallam na Hazrat Zahir radiyallahu ta'ala anhu bu yamna nungsibirammi nongma Hazrat ibungo Huzur sallallahu alaihi wasallam na bazar da chatpa matamda Hazrat Jahir radiyallahu ta'ala anhu su bazar da leptuna layramburammi masidi ifong laba wafamni madudi bazar da kanagumba masak matau thiba amasung sel thum mal sang karisu leijadaba thak hantaba lawai gi miyoy ama leptuna layramlabada kananabu magi maigaida wakhal tawbi gani Fizol so amalaka isilaga layba oibana kana amatana Hazrat Zahir gi maigaida hanna fawbayang lamdi tawgumsung Allah gi nabiya chan badi bazar gi mipum khudimma thadoklam laga Hazrat Zahir radiyallahu ta'ala anhu gi matung lomda tuminna laklammi Hazrat ibungo nungsibagi khud mubarak na tunglomdagi Hazrat Zahir gi mamit khumjallammi Huzur sallallahu alaihi wasallam nungsibana mamit khumjinbam aduda kanana khumjillibano khangdabadagi Hazrat Jahir radiyallahu ta'ala anhu na thaduk hannaba kanna hotnarammi pochai yonba mina pot yonnaba khunjel thongna lawba dugumna Hazrat ibungo Huzur sallallahu alaihi wasallam nungsibana asumna miyamda lawthoklammi may yastaril abd kana minai laigani mamangdadi kanana khumjillibano khangdabadagi Hazrat Zahir radiyallahu ta'ala anhu na thaduk hannaba kanna hotnarambani adubu Huzur sallallahu alaihi wasallam gi khunjel asi tabadagidi Allah gi achanba nabi ni haiba khanglammi Allah gi athoiba rasul ni haiba khanglaba matam adudadi Hazrat Jahir radiyallahu ta'ala anhu na thaduk hannaba hotnabagi mahutta makhwang adu Hazrat ibungo nungsiba sallallahu alaihi wasallam gi athoiba haksang duda hena naksinnabu hotnarammi amasung khanghaudana Hazrat Jahir radiyallahu ta'ala anhu gi machindagi asumna hairakhi ho Allah gi Rasul nungsiba karigumba domna aibu minai oina yollabadi lawga dawriba mi aduna aigi mamal yamna piningloi maramdi aihak sak yamna thiba amasung thak yamna hanthaba karisu leijadaba misakni Hazrat Zahir radiyallahu ta'ala anhu gi wafam asitabada Huzur sallallahu alaihi wasallam nungsibana angak pamawong da pakhum pibirakhi he Zahir nangbu miyamna karisu leitana khallabasu Allah gi manaktadi nangi thak yamna wangi yengbiu bazar da achauba karbar tawba miyoy kaya su layramgani makhoi sing adu paisa paiba miyoy ngak to oiramgani adubu Hazrat ibungo nungsibana miyam pumna makto thamlamlaga Hazrat Jahir gi pungning pinnaba amadi harau pau tahannanabagi damakta manakta lengbirakkhibani aduga hangoinadaba marup masel phagi tawnaba dugumna Hazrat ibungo nungsibana Hazrat Jahir gi pungning harau hanbirammi Huzur sallallahu alaihi wasallam na pansi chupa sumna dua tawirami ya Allah aibu lairaba ama oina hinganbiyu amasung lairabagi halat tabubiyu amasung lairaba singa loinana hawgathanbiyu hojiki matam asidadi yamna ona tainaba haibadu oire dunyagi line da thak yamna wangna thabak chawna tawba sel yamna paiba miyoy adugi bevar tawnai ikai khumnai amadi magi megai da onsinnai aduga dunyagi line da thak hanthaba miyoy adugi di izat befar tawnadre magi megai da wakhal tawnadre mahakpu yamna chopna amadi hanthaba ni haina khalli asengba makti Allah bu kiriba mi adu izat laiba amasung thak wangwa mini Allah tabarak ta'ala na habiri Allah tabarak ta'ala gi manakta nakhoi gi manungda khwaidagi hena izat laiba miyoydi khwaidagi hena Allah bu kiriba misak aduni adubu
ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯄꯥꯏꯖꯕ ꯇꯥꯔꯒꯁꯨ, ꯃꯁꯛ ꯐꯖꯕ ꯇꯥꯔꯒꯁꯨ, ꯂꯟ ꯊꯨꯝ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ, ꯃꯍꯥꯛꯄꯨꯅ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯊꯝꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯃꯤꯑꯣꯏꯕꯅ ꯊꯥꯛ ꯍꯟꯊꯅ ꯈꯟꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯗꯨꯁꯨ ꯏꯖꯠ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯤ ꯑꯗꯨꯁꯨ ꯍꯟꯊꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗ꯭ꯔꯕ, ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯈꯟꯕ, ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯈꯟꯕ ꯍꯥꯏꯕꯁꯦ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯁꯂꯥꯝ ꯙꯔꯃꯗꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯛ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯃꯁꯖꯤꯠꯇ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯅꯃꯥꯖ ꯁꯣꯜꯂꯤ, ꯄꯥꯏꯗꯕ ꯃꯤꯁꯨ ꯁꯣꯜꯂꯤ, ꯁꯕ ꯑꯃꯈꯛꯇꯗ ꯂꯦꯞꯃꯤꯟꯅꯔꯒ ꯁꯣꯜꯂꯤ꯫ ꯃꯁꯤꯅꯤ ꯏꯁꯂꯥꯝꯒꯤ ꯐꯖꯕ ꯂꯤꯆꯠ ꯍꯥꯏꯕꯗꯣ, ꯃꯁꯤꯅꯤ ꯏꯁꯂꯥꯝꯒꯤ ꯐꯖꯕ ꯀꯜꯆꯔ ꯍꯥꯏꯕꯗꯣ, ꯃꯁꯤꯅꯤ ꯑꯜꯂꯥꯍꯅ ꯌꯥꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯋꯥꯈꯜ ꯊꯝꯁꯤ꯫